Assam ki Cachar district ki manung chanba khoiden Dutpati part for the All Assam Manipuri Student Association Amaya Amadi Nikhil Bishnupriya Manipuri Mahasabha anina puna kutsamnaduna Meetei Pangal amasung Bishnupriya gi Apunba Manipuri Unity Convention gi thoram ngasi Manipur gi Chief Minister Nongthobam BIREN hongdokduna pangthokkhre Manipuri Unity Convention hongdokpagi thoram aduda Chief Minister N. BIREN, Work Minister Govindas Konthokjam, Public Health Engineering Minister Laisangtem Susindro, Moirang AC ki MLA Thongam Santi, Lamlai AC ki MLA Khongban Tabam Ibomja Amadi, Kairao AC ki MLA Laurembam Rameshwar Meitei, Women Action Committee for Villages Protection, Lakhipur ki President Sunita Konthokjam Amadi, Nikhil Bishnupriya Manipuri Mahasabha ki General Secretary Jisnu Sinha su saruk yaki. Thoramadu hongdokpagi saruk ama oina ayuk pung tara taba matamda All Assam Manipuri Student Association Amya Chief Advisor Kedrimayum Kundal Amadi Nikhil Bishnupriya Manipuri Mahasabha gi Secretary Jusuna Firal Chingkhatki Convention adugi ayuki session da group discussion oina Manipur Conflict Resolution Manipuri Unification Movement Meetei Pangal Amadi Manipuri Bishnupriya haiba hiramda Amya gi Chief Advisor KSS Kundal na Chief Convener Amadi Joint Convener Jisnu Sinha GS NBMM Assam Amadi Kokomi gi spokesperson Khuraijam Athobana moderator oiduna Thoramadu pangthoki Thoramadu ga mari leinana Manipur gi Chief Minister N. BIREN hai chahi kaya gi mamangdagi Meetei Bishnupriya Manipuri amadi Meetei Pangal punsinaba hotnaduna laklabasu ngasi phawba mai pakpa ngamkhide adubu ngasidi amya amadi Nikhil Bishnupriya Manipuri Mahasabhana senduna Silchar gi manung chanba khoirenda Manipuri Unity Convention ki thoram ama pangthoktuna apunbagi saktam uliba asi historical numit ama oina lehauragani Assam da leiriba civil society organization CSO singna masa masa gi oiba wakalona lamjing oiduna thabak tawbidana amato oina punna jatminaduna apunbagi lingjel utminasi HAINA miyamda appeal tawki Manipur amadi Manipur gi mapandagi Manipuri singna Assam da thunglaraba matamda Laifam chafam gi achoba awaba ama mayok nariba asi athuba matamda kokhanaba guest house ama athuba matamda saragani loidana tung goina aikoi amata oina chatminaba Meetei Pangal Amadi Bishnupriya gi apunba committee ama semlagani haina su CM BIREN phongdokhi Pokham lam thado ga revolutionary mayam ama uno phangna gi tanja pibi hidama adu ga ya maru oina ngasi ge skumba Manipuri Unity Convention ngasai President moderator mana amyagi vice president heba mana nang bada ayam bada point kari awi unsen na hona bada ngamjagna sahi kuntha amari ko malak bada reports Bishnupriya Manipuri adu Meetei Pangal hai ba sing marta ngasi di Assam da tabi di ba Bishnupriya amadi Manipuri Meetei Pangal sing Apunba wakalo na made be ko ngasi di punba phange Ekoi Assam dagi lebiriba Bishnupriya gi Sinlaw Singh aduga Meetei Manipuri Assam Manipuri gi Sinlaw Singh aduga Meetei Pangal gi Sinlaw Singh si haminna matungda akoi tangai phadana masuguma thabak ama unsan lagi thabak sima tawdragadi koi asoiba lalagani haiba numnang bai phongbo ba matungda punna khana rakanda Guwahati dagi Khozai dagi kari laiba mayam se punjal rakanda even Tripura gi auna Bangladesh ki auna Tamil Nadu ko se Apunba Maree Sagatnaba haina hana ko koire hanta kalate kambu taroka da Silchar da Nagong da Lakhimpur da Digenjit ki Thangal General ki Murti Kimba kaya lakhre matam do de Chief Minister oidani mamangi matam de amtang punba phangadi ko haina khana lakki bani adu isona sanbi dana Chief Minister ohen bir matung da mamangi tam da soi hona janam dabnate adu mamangi tam da covid lakhiba sahi ani makai matam mangiba adu sarkar da Manipur sarkar da instability ki mafang matam khar lai ki badana mar moira ka dai lakhong ngam ki dabani